ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯡꯖꯔꯦ ꯔꯦꯟꯕꯣ ꯀꯤꯗꯁ ꯋꯥꯔꯜ ꯃꯐꯝꯅ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏ ꯂꯕꯪꯒꯣ ꯄꯔꯦꯡ ꯀꯃꯜ ꯕꯤꯜꯗꯤꯡ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯀꯦꯌꯔꯇꯦꯀꯔꯁꯤꯡꯒꯤ ꯃꯈꯥꯗ ꯑꯉꯥꯡꯁꯤꯡꯕꯨ ꯃꯇꯝ ꯆꯥꯅ ꯁꯥꯟꯅꯍꯟꯕ ꯄ꯭ꯂꯦ ꯇꯥꯏꯝ ꯆꯥꯕ ꯃꯇꯝ ꯄꯣꯊꯥꯕ ꯃꯇꯝ ꯃꯆꯥ ꯇꯥꯅ ꯈꯥꯏꯗꯣꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯀꯦꯌꯔ ꯂꯧꯗꯨꯅ ꯁꯦꯟꯅꯖꯒꯅꯤ ꯋꯥꯔꯛꯄ ꯆꯣꯛꯊꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯅ ꯇꯨꯝꯖꯅꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯊꯝꯖꯔꯤ ꯑꯉꯥꯡꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡꯁꯨ ꯊꯝꯖꯔꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯃꯤꯅꯤꯃꯝ ꯑꯦꯖꯅ ꯆꯍꯤ 1.5 ꯆꯍꯤ 1.5ꯕꯨ ꯁꯨꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯡꯕꯒꯤ ꯇꯥꯏꯃꯤꯡꯅ ꯋꯤꯟꯇꯔꯗꯅ 8:30 AMꯗꯒꯤ 4 PM ꯐꯥꯎꯕ ꯁꯝꯃꯔꯗꯅ 8:30 AMꯗꯒꯤ 5 PM ꯐꯥꯎꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯃꯨꯛꯇ ꯂꯥꯛꯄꯤꯗꯨꯅ ꯑꯦꯗꯃꯤꯁꯟ ꯇꯧꯗꯨꯅ ꯀꯥꯟꯅꯕꯁꯦ ꯂꯧꯕꯤꯌꯨ ꯐꯣꯇꯣꯒꯥꯁꯦ ꯐꯖꯕ ꯑꯃ ꯈꯪꯗꯦꯗ ꯁꯣꯝꯗ ꯑꯝꯇ ꯌꯦꯡꯉꯤꯒꯦ ꯁꯝꯅꯥ ꯄꯨꯟꯕꯩꯔ ꯀꯩꯅꯣ ꯐꯤꯔꯣꯜ ꯌꯥꯎꯕꯩꯔ ꯀꯩꯅꯣ ꯐꯣꯇꯣꯒꯥꯁꯦ ꯏꯐ ꯐꯖꯕ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯁ ꯇꯜꯂꯦꯗ ꯑꯩꯁꯦ ꯑꯝꯇ ꯂꯧꯊꯣꯛꯏꯒꯦ ꯁꯝꯁꯦ ꯅꯣꯡꯃ ꯁꯤ ꯋꯥꯗꯤ ꯐꯖꯔꯦꯗꯅ ꯑꯩ ꯀꯥꯏ ꯂꯩꯒꯦꯅꯦ ꯅꯪꯕꯣ ꯑꯩ ꯊꯕꯛ ꯆꯠꯇꯧꯔꯦꯅꯦ ꯁꯤ ꯋꯥꯗꯤ ꯈꯔ ꯐꯖꯔꯦꯗꯅ ꯃꯁꯤ ꯃꯃꯥꯏ ꯃꯃꯤꯠ ꯀꯃꯨꯛ ꯀꯦꯁꯦꯜ ꯂꯩꯔꯝꯃꯤꯅ ꯃꯁꯦ ꯃꯁꯝ ꯃꯅꯥꯒ ꯊꯥꯗꯣꯛꯇꯅ ꯐꯤꯒ ꯏꯟꯗꯕꯤ ꯇꯧꯏ ꯃꯁꯦ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯁꯥꯒꯠꯇꯅ ꯃꯁꯤ ꯀꯦꯗꯅ ꯈꯣꯠꯇꯅ ꯑꯃꯨꯛ ꯇꯧ ꯂꯩ ꯅꯪ ꯂꯧꯗꯅ ꯑꯉꯥꯡꯗꯨꯅ ꯀꯥꯏ ꯂꯩꯍꯧꯋꯦ ꯑꯁꯣꯝ ꯊꯪꯅꯕ ꯀꯥꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯔꯒ ꯂꯩꯍꯧꯕꯅꯦ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯪꯅ ꯐꯣꯟꯗꯨ ꯄꯥꯏꯍꯜꯂꯒꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔ ꯀꯔꯤ ꯑꯣꯏꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯪꯉꯕ꯭ꯔꯥ ꯑꯉꯥꯡꯁꯤꯡꯁꯦ ꯐꯣꯟ ꯂꯣꯏ ꯄꯥꯏꯅꯔꯕꯅꯦ ꯑꯗꯨꯒꯤꯅꯦ ꯑꯩ ꯉꯥꯏꯈꯣ ꯑꯉꯥꯡꯁꯤꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯁꯣꯏꯔꯛ ꯈꯣꯠꯂꯛꯇꯧꯔꯕ ꯅꯪ ꯑꯩ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤ니 ꯅꯪ ꯅꯄꯥꯝ ꯌꯧꯖꯅꯤ ꯅꯪ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯀꯩꯅꯣꯅꯦ ꯃꯃꯥꯅ ꯍꯦꯛ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯃꯃꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯐꯣꯟꯗꯣ ꯀꯤꯠ ꯂꯥꯎ ꯅꯝꯁꯤꯜꯂꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯀꯩꯗꯒꯤ ꯄꯥꯏꯕ ꯂꯣꯏ ꯍꯩꯔꯕꯅꯦ ꯑꯩꯈꯣꯏ ꯑꯕꯦꯝꯃꯗꯨꯕꯨ ꯑꯝꯇ ꯌꯦꯡꯉꯨꯏꯒꯦꯗ ꯑꯝꯇ ꯐꯖꯜꯂꯦ 인스타그램ꯗ ꯊꯥꯒꯠꯈꯔꯒꯦ ꯍꯩꯃꯥ ꯗꯥꯏꯅꯥ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯃꯃꯥ 인스타그램ꯒꯤ ꯔꯤꯜ ꯑꯃ ꯅꯝꯃꯒ ꯊꯥꯒꯠꯂꯝꯕꯅꯦ ꯍꯩꯃꯥ ꯔꯤꯜꯁ ꯅꯝꯃꯤꯌꯦ ꯍꯣ ꯑꯗꯨꯗꯤ ꯐꯔꯦ ꯅꯃꯥꯒꯤ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯅꯕ ꯚꯤꯗꯤꯑꯣꯒꯗꯣ ꯅꯝꯊꯒꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯗꯨ ꯃꯃꯥ ꯔꯤꯜ ꯁꯦꯡꯅ ꯊꯥꯒꯠꯅꯕ ꯑꯩꯒꯤ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯂꯩꯕꯤꯌꯣ ꯍꯩꯃꯥ ꯐꯣꯟ ꯍꯣ ꯅꯄꯥꯗ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤꯗꯨ ꯄꯥꯏꯈꯣ ꯂꯩꯕꯤꯌꯣ ꯍꯩꯃꯥ ꯀꯞꯄꯦꯅꯦ ꯇꯧꯔꯤꯁꯦ ꯂꯩꯅꯦ ꯁꯤ ꯆꯥꯊꯣꯛꯑꯒꯦ ꯍꯜꯂꯣ ꯀꯩꯗꯧꯔꯤꯁꯦ ꯅꯆꯥꯅꯨꯄꯤꯗꯣ ꯑꯥꯏꯐꯣꯟ ꯂꯩꯅꯦꯅ ꯀꯞꯄꯅ ꯈꯥꯡꯂꯥꯛ ꯉꯝꯗꯦꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯃꯣꯏꯉꯣꯟꯗ ꯍꯥꯏꯔꯤꯗꯨꯕꯨ ꯅꯪ ꯑꯗꯨꯝ ꯐꯨꯗꯤꯑꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯑꯩ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯅꯪ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯍꯜꯂꯛꯑꯒ ꯉꯥꯡꯉꯣ ꯍꯣꯏ ꯌꯥꯔꯦꯁꯦ ꯅꯪ ꯑꯗꯨꯝ ꯐꯅꯕ ꯁꯤꯜꯂꯝꯃꯣ ꯌꯥꯔꯦ ꯑꯩ ꯑꯣꯐꯤꯁꯀꯤ ꯊꯕꯛꯅ ꯃꯔꯣꯟ ꯑꯃ ꯆꯤꯟꯕꯒ ꯊꯝꯃꯣ ꯑꯁ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ 내가 뽀뽀 우리 아빠 뽀뽀 우리 아빠 뽀뽀 같이 좋아 우리 아빠 뽀뽀 같이 좋아 내가 뽀뽀 우리 아빠 뽀뽀 우리 엄마 뽀뽀 같이 좋아 우리 엄마 뽀뽀 같이 좋아
Daina nang ngakang nera mo ko. Namalo do raw nam tang sa nerige kambra. Ay, so lakani. Hey, yaro he. Lakani. Nang lakbayaro. Nabada punto ke ay ko kontak. Lakani. ꯀꯩꯗꯧꯔꯒꯦ ꯃꯣ Wita mo, ay emergency ama layre. Ado na isa thok ta bayara roy. Ang do office sa tilage. ꯅꯠꯇꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯣꯐꯤꯁꯁꯤꯗ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯊꯝꯗꯧꯔꯤꯒꯦ As yada bay ne. Ay sa thodi kanana senani. ꯑꯣ ꯑꯗꯨꯕꯣꯕ ꯅꯪꯕꯣ ꯋꯥꯡꯊꯪꯒꯤ ꯏꯃꯥꯕꯣꯛꯇꯨꯗꯔ ꯀꯩꯅꯣ ꯉꯥꯛꯇꯪ ꯁꯤꯟꯅꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ Ho imabok tu sukang amra diarrhea tawredana makong hamdara layre. Mo imong sakawbagi sakaremba do mana loin sa sile ya tu gi chaba tumdabagi phaidare ye. ꯑꯁ ꯈꯪꯗ꯭ꯔꯦꯁꯦ ꯅꯪ ꯐꯅꯕ ꯇꯧꯔꯣꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯁꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛꯅ ꯃꯔꯣꯟ ꯑꯃ ꯆꯤꯟꯕꯒ As sumana thabak sinbasida ko khangabra. Angang sinanaba mi laytabas yang waida tawrise. As ꯑꯩ ꯊꯣꯏꯕ ꯉꯔꯥꯡꯒꯤ ꯐꯥꯏꯜꯗꯣ ꯑꯝꯇ ꯄꯨꯔꯛꯑꯣ ꯐꯥꯏꯜꯁꯤꯗ ꯂꯩꯔꯦ ꯁꯥꯔ ꯍꯣꯏ ꯌꯥꯔꯦ ꯁꯥꯔ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯁꯥꯔ ꯑꯣ ꯅꯣꯏ ꯃꯦꯗꯥꯝꯗꯣ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯀꯅꯦꯅ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯁꯦꯟꯅꯅꯕ ꯂꯩꯇ꯭ꯔꯦ ꯑꯣꯐꯤꯁꯇ ꯊꯝꯃꯝꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯁꯥꯔ ꯍꯣꯏꯅ ꯊꯕꯛ ꯆꯤꯟꯕꯁꯤꯗ ꯑꯉꯥꯡꯗꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯗꯅ ꯇꯧꯔꯤꯅꯤꯅꯦ ꯁꯥꯔ ꯑꯗꯨꯗꯤ ꯁꯥꯔ ꯌꯥꯝ ꯂꯥꯏꯔꯦꯅꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯂꯕꯨꯡꯒꯣ ꯄꯔꯦꯡꯒꯤ ꯔꯦꯟꯕꯣ ꯀꯤꯗꯁ ꯋꯥꯔꯜꯗꯣ ꯁꯥꯔ ꯑꯗꯨꯗꯕꯨ ꯑꯦꯗꯃꯤꯁꯟ ꯇꯧꯔꯗꯤ ꯁꯥꯔꯒꯤ ꯑꯋꯥꯕꯗꯨ ꯂꯣꯏꯅ ꯀꯣꯛꯂꯅꯤ ꯁꯥꯔ ꯀꯃꯥꯏꯅ ꯇꯧꯕ ꯃꯐꯝꯅꯣꯅꯦ ꯁꯥꯔ ꯀꯌꯥꯝ ꯈꯪꯕꯤꯗ꯭ꯔꯤꯕꯣ ꯍꯥꯟꯅꯗꯒꯤ ꯈꯪꯗꯦꯅꯦ ꯀꯔꯝꯕꯅꯣ ꯀꯔꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯁꯥꯔ ꯑꯩꯈꯣꯏ ꯗꯦ ꯕꯣꯔꯗꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯁꯥꯔ ꯍꯣꯏꯅ ꯊꯕꯛ ꯆꯤꯟꯈꯤꯕ ꯀꯥꯟꯗꯅꯦ ꯃꯣꯏꯅ ꯂꯣꯏ ꯁꯦꯟꯅꯒꯅꯤ ꯁꯥꯔ ꯃꯣꯏꯅ ꯆꯥꯕ ꯊꯛꯄ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯑꯗꯒꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯑꯗꯒꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯃꯣꯏꯅ ꯂꯣꯏ ꯌꯦꯡꯁꯤꯟꯒꯅꯤ ꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯅ ꯁꯥꯔ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯨꯛ ꯊꯤꯟꯕꯤꯔꯨꯕ ꯑꯗꯒꯤ ꯑꯃꯨꯛ ꯂꯧꯕꯤꯔꯨꯕ ꯑꯗꯨ ꯈꯛꯇꯅꯦ ꯁꯥꯔ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯁꯥꯔ ꯍꯣꯏꯅꯁꯨ ꯑꯝꯇ ꯇꯥꯟꯅꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯁꯥꯔ ꯑꯉꯥꯡꯁꯤꯡꯁꯦ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠ ꯇꯥꯕꯨ ꯔꯤꯜꯁ ꯅꯝꯃꯤꯅꯦꯅ ꯐꯣꯟꯗ ꯁꯨꯝ ꯉꯥꯎ ꯂꯩꯗꯣꯏ ꯁꯔꯨꯛ ꯃꯁꯤꯗ ꯍꯦꯛꯇ ꯑꯦꯗꯃꯤꯁꯟ ꯇꯧꯁꯤꯜꯂꯕ ꯐꯔꯦ ꯍꯣꯏ ꯑꯩ ꯑꯣꯐꯤꯁ ꯍꯜꯂꯛꯄꯩꯗꯣ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯝꯃꯒꯦ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯡꯖꯔꯦ ꯔꯦꯟꯕꯣ ꯀꯤꯗꯁ ꯋꯥꯔꯜ ꯃꯐꯝꯅ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏ ꯂꯃꯪꯒꯣ ꯄꯔꯦꯡ ꯀꯃꯜ ꯕꯤꯜꯗꯤꯡ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯀꯦꯌꯔꯇꯦꯀꯔꯁꯤꯡꯒꯤ ꯃꯈꯥꯗ ꯑꯉꯥꯡꯁꯤꯡꯕꯨ ꯃꯇꯝ ꯆꯥꯅ ꯁꯥꯟꯅꯍꯟꯕ ꯄ꯭ꯂꯦ ꯇꯥꯏꯝ ꯆꯥꯕ ꯃꯇꯝ ꯄꯣꯊꯥꯕ ꯃꯇꯝ ꯃꯆꯥ ꯇꯥꯅ ꯈꯥꯏꯗꯣꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯀꯦꯌꯔ ꯂꯧꯗꯨꯅ ꯁꯦꯟꯅꯖꯒꯅꯤ ꯋꯥꯔꯛꯄ ꯆꯣꯛꯊꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯅ ꯇꯨꯝꯖꯅꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯊꯝꯖꯔꯤ ꯑꯉꯥꯡꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡꯁꯨ ꯊꯝꯖꯔꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯃꯤꯅꯤꯃꯝ ꯑꯦꯖꯅ ꯆꯍꯤ 1.5 ꯆꯍꯤ 1.5ꯕꯨ ꯁꯨꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯡꯕꯒꯤ ꯇꯥꯏꯃꯤꯡꯅ ꯋꯤꯟꯇꯔꯗꯅ 8:30 AM ꯗꯒꯤ 4 PM ꯐꯥꯎꯕ ꯁꯝꯃꯔꯗꯅ 8:30 AM ꯗꯒꯤ 5 PM ꯐꯥꯎꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯃꯨꯛꯇ ꯂꯥꯛꯄꯤꯗꯨꯅ ꯑꯦꯗꯃꯤꯁꯟ ꯇꯧꯗꯨꯅ ꯀꯥꯟꯅꯕꯁꯦ ꯂꯧꯕꯤꯌꯨ ꯃꯌꯥꯝꯁꯨ ꯀꯛꯆꯤꯡꯒꯤ ꯂꯕꯪꯒꯣ ꯄꯔꯦꯡꯗ ꯂꯩꯕ ꯔꯦꯟꯕꯣ ꯀꯤꯗꯁ ꯋꯥꯔꯜꯗ ꯂꯥꯛꯄꯤꯔꯒ ꯑꯗꯣꯝꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯑꯦꯗꯃꯤꯁꯟ ꯇꯧꯁꯤꯟꯕꯤꯌꯨ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 9612167645 ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ